ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯗꯣ ꯐꯒꯠꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯒꯨꯟ ꯑꯅꯤ ꯈꯛꯇꯪ ꯂꯩꯌꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯃꯒꯨꯟ ꯑꯅꯤꯁꯦ ꯑꯝꯇꯪ ꯑꯩꯈꯣꯏꯅ ꯂꯥꯏꯐꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯗ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯔꯝꯕꯗꯣ ꯍꯦꯟꯅ ꯑꯃꯨꯛ ꯅꯨꯡꯁꯤꯅꯕ ꯑꯗꯩꯗꯤ ꯅꯨꯡꯁꯤꯅꯗꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯃꯒꯨꯟ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯍꯣꯡꯕ ꯄꯨꯔꯛꯇꯨꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯄꯨꯔꯛꯄ ꯉꯝꯒꯗꯣꯏꯅꯦꯕ ꯍꯣꯏ ꯃꯤ ꯃꯃꯥꯡꯗ ꯈꯠꯅꯒꯦ ꯂꯥꯎꯅꯒꯦ ꯆꯩꯅꯒꯦ ꯑꯩꯈꯣꯏ ꯀꯔꯤꯝ ꯃꯤ ꯑꯃꯒ ꯀꯔꯤꯝ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯈꯜꯂꯒꯕꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯈꯤꯇꯪ ꯔꯤꯂꯦꯁꯟꯗ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯍꯥꯏꯔꯤꯕ ꯑꯩꯅ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯒꯨꯟ ꯑꯅꯤꯁꯦ ꯈꯤꯇꯪ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨꯕ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯍꯣꯡꯕ ꯍꯥꯏꯕꯗꯨ ꯄꯨꯔꯛꯑꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯅꯨꯡꯁꯤꯅꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃ ꯄꯣꯛꯂꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯀꯩꯅꯣꯗꯣ ꯉꯝꯒꯗꯣꯏꯅꯦꯕ ꯃꯁꯤ ꯑꯍꯥꯟꯕꯗ ꯀꯩꯅꯣ ꯍꯥꯏꯕꯗ ꯌꯦꯡꯁꯤ ꯑꯗ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯜꯂꯨꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯉꯝꯕꯒꯤ ꯃꯒꯨꯟ ꯑꯃ ꯆꯦꯜꯂꯕꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯜꯂꯛꯑꯒꯁꯨ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤꯕ ꯉꯝꯕꯒꯤ ꯃꯒꯨꯟ ꯑꯃ ꯆꯦꯜꯂꯕ ꯍꯥꯏꯔꯤꯕ ꯃꯒꯨꯟ ꯑꯅꯤꯁꯦ ꯆꯦꯜꯂꯒꯗꯤ ꯑꯗꯣꯝꯒꯤ ꯔꯤꯂꯦꯁꯟꯗ ꯑꯗꯣꯝꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯂꯣꯏꯅꯃꯛ ꯄꯨꯔꯛꯑꯒ ꯑꯗꯣꯝ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯑꯩꯈꯣꯏꯒꯤ ꯍꯤꯡꯃꯤꯟꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯐꯔꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯗꯣꯝꯅ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯒꯤꯗꯃꯛ ꯑꯗꯣꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯍꯟꯖꯟ ꯊꯥꯒꯠꯆꯔꯤ